Lakhipuronline puthokjaba September gi tang 3 Laibak pokpa numit ki Khomjinba Pao tabirase. Ahanbada maroiba Pao Ozagi numit ka mari lainana Kasar jila lengakna Oza kunmari da mana matum piduna ikai khumnaba phongdokre. Laibak sinba thungna pangthokna kibagum September gi tang 5 lamdamasigi maisang kaya dasu humpumatoi suba Ozagi numit makal mathil gi tharong kaya ka loinana pangthokre. Pioneer English School na Oza Kaisam Bitapatida Lifetime Achievement mana piduna ikai khumnakre amasung Hailakandi jila gi Dholsora Bilaipur khungangda yum amatagi mioi mari maina chingduna sire. Haujik mapungoi Pao tabirase. Bharat ki anisuba Rashtrapati Dr. Sarvapalli Radhakrishnan gi mapok numit po ngarang Laibak sinba thungna humpumathoi suba Ozagi numit pangthoknakhe. Numida siga mari lainana Kasar jila da jila lenga ki maigedagi masak naiba Oza kunmari da mana piduna ikai khumnaba phongdokre. Silchar Kandi Bhavan da pangthokiba thoramda mana lanthokiba adugi manungda Oza nupi ama yauna punna Oza kunmari da mana mathum yenthoki. Ikai khumnaba phongdokkiba Oza sing adudi Hiranmoy Rajbongsi, Chandramohan Rajbongsi, Manjurul Haq Loskor, Shankar Sebak Pal, Jagat Chandra Tamuli, Isad Ali Borbhuya, Heramani Singha, Khalil Ullah Chaudhuri, Subhash Chandra Chauhan, Amitabh Chando, Gaya Prasad Yadav, Mihir Kanti Das, S. Abdul Manan, Jyotirmoy Pal, Baharul Islam Loskor, Robindra Dev Rai, Madhusudan Koiri, Vidhan Chandra Pal, Maniruddin Loskor, Sibendra Sinha, Samsul Haq Loskor, Hafizur Rahman Chaudhuri, Lalchand Kurmi Amadi, Krishna Bhaumikni. DDC Rajiv Rai na mifam poiduna pangthokkiba thoramda jilagi Inspector of Schools Samina Yasmin Araraman na taramna okpagi warol pikhi. Thoramda MLA Sri Dipayan Chakrabarti, MLA Sri Kausik Rai, Normal School gi Oza Manosi Sinhana athoiba mitungoina saruk yakhi. Khanganjaba ma Singirbon Badminton Association Kasarna Badminton Masana Sibo Haurakliba Naharol Singda mapung phana tambi takpi bagi pantamda Kasar jila gi Singirbon da leiriba Uma Community Hall da maming leiraba coach TH Homen Singha gi makhada tambi takpi ba hokre. Saruk yabiningba mioi sing netraga angang singna mobile number 9101116287 natraga 6000076685 number asida pau phaubiraknaba Singirbon Badminton Association Kasar gi maigedagi khanganjari. Laibak sinba thungna pangthokna kibagum Jogai Mathura Higher Secondary School Bina Kandi dangarang September gi tang 5 da Ozagi numit pangthokre. Mahisang asigi Oza makok Silpojit Palna tharumma pu oduna pangthokpa numit asigi mapungoi ba thoramda Dr. Sarvapalli Radhakrishnan gi saktamda leisu katuna ikai khumna jakhi. Mahisang asigi potharaba Oza Sri Durga Kanta Pandena athoiba mithung oina saruk yakhi. Numit asigi mari leinana Silpojit Pal, Durga Kanta Pande, Kaisam Birendra Singha, Nur Uddin Kazi, Ramnath Gola, Sanabi Singhana chingba Oza singna wangangkhe. Thoramda Mahiroi singna Bangla, Manipuri, Hindi, Asamiya longi saireng thiba yauna isai nongmagi thoram su pangthokhe. Northeast Academy Lakhipurna Academy asigi sanglenda Ozagi numit pangthokre. Thoram haugalakpada Laikhidraba Bharat ki Rashtrapati Dr. Sarvapalli Radhakrishnan gi saktamda leisu amadi maira katuna ikai khumna jakhe. School asigi pothakraba Oza sing amadi Academy asigi Oza singda mahiroi singi maigedagi kudul pot piduna ikai khumna khe. Matungda Principal Laitonjam Nandakishorna mifam poiduna pangthokiba aphongba mifamda Mahiroi singna Jagoi segi thorum su pangthokhi. Class 10 gi Mahiroi singna Sayog isai sakhi thorumga mari leinana Academy asigi Chairman Ingudam Binod, Bishwajit Nath, Jharna Rai Chaudhuri, Thabatombi Devi, K. Ajit Kumar, H. Dhanaras, Sonia Devi na chingba Oza singna wangangkhe. Aroibada NGDP ka Devi na thagatwahi phongdokhe.
Excellent coaching for Navodaya Vidyalaya and Sainik schools for Class 6, English, Manipuri medium, by a group of experienced teachers with experience of 10 years. For further information, please contact mobile number 7005440390 or 6000396742. Laibak sinba thungna pangthokna kibagum September gi tang mangada Dr. Sarvapalli Radhakrishnan gi mapok numit humpumathoi suba ojagi numit pangthokpa gai roinana Purisabam Kalachan College Singirbon Kasarna College asigi mingchat purakraba mairoi sing Handak chahi gi higher secondary parikhada first division loinana advanced Manipuri English amasung alternative English da letter mark pangkraba mahiroi sing mathang sitna Maisnam Roji Purisabam Nikita Kabrabam Memila amasung Isa Begum loinana Bhopal da pangthokiba Mari Suba National Junior Football Championship under 19 ginupi machagi team da saru yaduna gold medal lawrakrabi college asigi SS first year gi mahiroi ani Mutum Rebika amasung Alangbam Suchitra loinana nipa machagi team da saru yakiba Moirang Them Manisanada achamba lengyan pi khudol piduna ikai khumnaba phongdoki Amsu Lakhipur District Committee amasung Nehru College Manipuri Department na sinduna pangthokiba Manipuri Language Day Gamari Lenana Sinkiba Sairengtiba Hendanabada Ahanba Mana Pangkraba Mangal Singha amasung Ahum Suba Mana Laukrabi M Resmi Devi dasu Lengyan Pikudol Tamki Numid asida anoba session asigi first year gi mahiroi singi freshers meet pangthoktuna taramna oke Ojagi numit kamari lenana college asigi principal Ingudam Nilbir Oja singi maraktagi Khemamayum Nomita Arambam Kabita Dema Khan amasung Khangembam Loyambana Chingbasingna numit asigi mari lenana pangangki September gitang mga ojagi numit kamari lenana Pioneer English School Baskandina Kaisam Bidapati Singhabu Lifetime Achievement Award pituna ikai kumnakre Tharomaduda School asigi Managing Director Mannan Loskor Principal Sadiq Muhammad Loskor Abdul Nur Chaudhuri President MMDO Oza Ahmad Chaudhuri Advocate Panjobam Loknana Chingba Sarugyaki Oja Kaisam Bidapati Singha Oja ama oina yamna matik magun leina masagi mathau masak khangba Oja ama oina Baskandi High School Ranipur dagi headmaster roina Krista Kumjali Singani gatarada tabak dagi pothaki Oja asigi matik magun bu singtharaduna Pioneer English School na Oja Kaisam Bidapati Singhabu Lifetime Achievement Award pituna ikai kumnaki Hailakandi Jilagi Dholsora Bilaipur Khungkangda Yuma matagi miyoi mari maina chingduna sire thodogasi haukiba nongmaijingi numidang wairamda thokibani thodogasi da yuma sigi nupi ama angang ama yauna miyoi mari siki paugi likhun matungina maigi mari galoinana pambi gi masa ama leimaida taduna leibadu angang amana pambi gi masa du pairubada maina chingbani hairi thodogatuda angang adu kannana bahonabada mama mapa amadi atopa miyoi amasu yauna maina chingduna sikibani hairi Aroibada maruoiba pau amukhanna Ojagi numit ka mari lenana Kasar jila lengakna Oja kunmarida mana mathum pituna ikai khumna phongdokre Laibak sinba thungna pangthokna khibagum September gi tang manga lamdam asigi maisang kaya dasu humpumathoi suba Ojagi numit makal mathil gi tharong kaya ka loinana pangthokre Pioneer English School na Oja Kaisam Bidapati da Lifetime Achievement mana pituna ikai khumna khre amasung Hailakandi jila gi Dholsora Bilaipur Khungangda Yum amatagi miyoi mari maina chingduna sire Lakhipuronline YouTube channel gi Khomjinba Pao sandok jaba ngasigi oinadi matang asida loijare